Ngasifong kiba tuan ba Manipuri sifong sing amasum thokiba thodwa thok sing dagi maruibi ipaw sing myamna thamjagyan bada issue na tabada issue sagatuna lebak irang thokna ba silosi Nurul Hasan ngasifong kiba Istel Express ki maruibi ipaw sing myamna thamjagi state asida thokliba tuan issue sing loisinna ba hona bada lamdam asida laidiba kanglo furup sing marakta cooperation pina ba mathoktai issue na tabada issue sagatuna lebak irang thokna ba silosi haina Ketrigau AC ki MLA Sheikh Nurul Hasana Fongdokre Wapamasi Impal East ki Manungsan ba Irilbung Masalda Saki bi Irilbung Youth Club ki Anova Sangle nama Sangaduna Kulasi ki Miyamno Kusina bagi Tharanga Madi Lainana Fongdokibani Thauramadur MLA Sheikh Nurul Hasan Makhatana Haikibida Manipur Thokliba Thaudu Wathoksing Lushina Honabada Paliba Legana Miyam Ihul Khana Ribi Adubo Fruit Masil Gimerak Nuksinabaki Ihulga Loina Mating Pangaduna, Aswebasing Tidok Mineravadi, Toliba Tado, Watopunamaki Waroisin Legani, Karigumba, Mating Pangnava, Tasanabamadi, Nuksinabaki Ihul Latravadi, Issue Masakiana, Asop Issuam Oiraktuna, Sanare Bakni, Hairi, Lamda Masida, Tangdu Latada, Pibam Amada Sakibi. Asiguma Akibagi Masa, as Oiraktana, Lamda Masiki Miami Isagi. Akubo wakolon thadong naduna puna satminaba mateng pang naduna laiminaba ki tangai fadable loinana lenga na miyam gi damak yeifana ba paikaliba cooperation pibatai madugi mathata lenga na su miyam gi ihul khangna thabak tawu sangai ki amaromda ngasi sanga aduna khusina ki be irilbung youth club ki anauba sanglena du miyam gi matingna atuba matamna saba ngamkibani Makhatana Ketrigau AC bu Mangzul Thab AC ma oina ba thabak tawkhigani haibagi thajaba thamladuna miyamna su sako thorangi thabak torakpada mateng pangbina ba MLA Sheikh Nurul Hasana sargya khiba miyamna apil tawkhib Thauramadu club asigi president Tiasyam Irilbung police ki station OC Paulung amasung Molkampu jila parisit ki hanagi member Golmai kasung su sargya khiyadi Makasa tarakpo ina to papom na Narendra Modi ki asoiba economic policy na thabak phangdraba na role sing ning ba kahale India ki Prime Minister Narendra Modi ki asoiba economic policy na thabak phangdraba na role sing ning ba kahale haina All India Youth Federation ki sirolaman haidi solution hai sahi amata na role crore ani thabak pinabi English ngani ki taraga mari ki Lok Sabha mikal BJP ki Prime Minister Merep oikiba Narendra Modi ne miyamna pikiba thajawa roldu mahakna Prime Minister oirakpa sahi nipan helaklaba phawsida sahi amata mai masing matiksana hairapa naharol lak ama yauna thabak piba ngamdri kariguma mahaki mamal naidraba thajawa roldu thabak oina pangthoklamabadi naharol crore taraga turuklom thabak phangbagi nungaiba punsi mahing phanganbata natana lebak economic growth sing thaningai oiba thakta wangkhalaktuna malemgi ani sub economic power ama oiramgani hairi Lebak thibadi makpu Prime Minister oihenbada sauna mating pangkiba akanaba corporate makpu kharana ehenba kudong saba sing phangananaba tungmang yengdana anauba economic policy kya hawdorakpadigi mahimasing matiksana hairabana harol lakya thabak piriba public sector unit kaya akhakpa leitana privatize tawkhibadagi sahi nifugi manung leba asigi oina thabak phangdaba masing khwaidagi yamlakpani haibasi maming leiraba economics kyana phungdoknari buwa phamni haidi yamna ngakli buwa phamni thabak phangdaba masing leptana hengalakpagi mayukta opposition party sing yawba tuan ba youth organization kyana Narendra Modi lenga ki mathakta akan moral shirakpa masagi izat kananaba kumsing english ngani kungani thogi November kungani thodi Rosgar Mela Hive Akanaba program Hogutuna Mamanga UPSC SAC amadi tuan state sing na pangtokiba anawa recruitments programs mai paklakrabasingda appointment order pibigi thoram toina pangtokpa thingnaribasi thabak phangdabigi awaba ipak iraknaraba na harol singda utsaibani ningsingma yabadi COVID-19 pandemic matam English ngani ka kunnagina kungamathuda semi crore taraga mari romgi thabak maki masidusnatana saramadi khungang lam kayada su thabak mangba masingyamki Masina lebaki GDP angchat handarak pani hari thabak yam piriba railways amadi defense sector da hangliba post taret lo mention dana thambagi mathakta central government gi mathakta lairiba department kya gi ahangba post lakya manpower restructuring policy makara finance minister na muthatkiba kuidriba wapamni masida chunatana prime minister gi secretariat post lising taraga manga hanghanduna thamni Thabak phangdaba masing leptana hengalakliba make leba sida saba thakpa maning thungdraba masing leptana hengalakpagi mathakta pamdaba thawdo wathokya tholakpa yabagi thajaba wangi maram asidagi athupa matamna hangduna leiba central state government ki post mention na ba MSc AI
YF na mari lenabasingi miyeng singsilakli hansu pausna makhatana phongdorakli makha satarakpo oina topa paw mana Waitondagi singarel phawgi phibam soklaba lambi semjinkhre opposition leiba kendra ni haiduna lambi sembi daba tabigano lambi di opposition ruling khaidana satpani lokesor khundrapum kendra gi MLATS lokesor gi lamjing makhada Y DC Waiton mamang lekai YLK singarel Tezpur LDA Waiton maya lekai YDF Waiton maning lekai amadi Waiton GP gi hani gi pradhan Pukramam Surbalana Sinduna Pangai Kaitelgi, Singarel Tezpur Yovolami Quaidi Pibam Sola Saru Amoidiba, Waitondagi Singarel Tezpur Pavi Saru Asi Samjin Crack. Lambi Samjin Bagamadi Lena, YDC Waiton Mamang Lekai Advisor, Maibam Sarana Fundorapada, Pangai Digi, Singarel Tezpur Yovolami, Sienzarabasu Yamna Maru Evelambini, Lambias Impar Urkulambiga, Pangai Kaitelga, Samnapam Oibana, Gariam Sinba Lambi Oidibani. Lambi asi shembinaba laingakta haizarabasu tadabadagi sei kharagi mamangnasu waitonamadi singarel Tezpurgi khunjasingna hauraktuno khundrapum kendragi MLA TS Lokesor waitondagi social worker irom mangitonamadi waiton GP gi pradhan Pukramam Surbalagi miyeng makhada semjinba yaukre hana khunjasingna semjinkraba matungda laingakna miyeng amata sanglaktabadagi khudongthninga oiba thakta soklakpadagi waitonamadi singarel Tezpurgi clubsingna MLA Haizarubadagi MLA na nungamadi Kulai Mating Pirakpadagi Semjinmani. Haujik Semlibasi Tung Koina Satkadaba Lami Kusimnati, Masidi Sumnagi Satpayana Semani, Langana Opposition ruling Kianava Latana Lambi Atubra Semjin View, Opposition Ki MLA Labor Kendrani Haiduna, Lambi Semba the Asan Mirai Navigano, Lambi di Opposition ruling Haidana Satnarivani Haikenasu Paus the Makatanas Fundurakli. Makasa Tarapoina Topa Pawmana, Pansite Mikal Mamanga, Trinamol Gisaktam Saganaba, cleansing drive Satakre. Matang say the Pangtoka the river Lok Sabha Mikalamadi says the Pangtoka the Ba, Pansite Mikal Gimawana, Trinamol Congress na West Bengal da, Mahogi Party Pibam Amuhana, Kankanavigi, Kongtanga, Yam Labamiam Huluina, Quaidigi Sawa, cleansing drive campaign Satakre. Drive is conducted on the election commission the Gitolakiba or Ramada, Trinamol Congress Party is national status the Gilatoki Loinana, Senza Tumzagi SARS Kia Party is Kimataroki Bagamadi Lenana, Party Pibam Sokshalakadi Amuhana, Kananavagi Pandamanga Sea, Mars Outreach Campaign Satakivani, Ningsing Bay Mamang Arabisayola, Trinamol Congress Party senior leader Webidanatana, Party Minister Faw Eramlava, Partha Chatterjee, MLA Ani Amadi, Birabum District President Anubarta Modanbu, School Job, Scam Amadi, Cattle Smuggling Gamari, Legend Police na Park, Bigit Hadu Lakivani, Masigi, Mass Outreach Program to the Trinamolgi Anobi Hawaii and Mintunduna, Party General Secretary Abhishek Banerjee and Lucina Sayolkia, Subna, State Sin Tunasa Tagadariba concert as Hautoki. State Sin a heck later putting a Sigi concert as Haudoki Bosna, Party as Siga Aswebika, Samdonabigi, Ahan, Kongtang Wergani, Amasum concert as in a State Sigi, Miamna Party, the Lady Bapi and Navakia, Kangdonabigi, Kodong Saba Masufang Lagani, Madamasina, Nazi Hokiba drive as in a party as Miam with Samaduna, Hell Mapangal Kanba, Party Amasoid and Ohenmangam Lagani Haibigi, Sauna Tazaba Lady, Haina Trinamolgi, senior leader, Sagwat Taroina, PTI the Fondokre. Roina PTI the Fondokibada, Isterasigi, Tire Ahum, Labour Pansite election, the party is Sigi Sarana Sit Lissing, Hundragani Panda, My Paklava, My Paknava Satori, Nasigi Concert Sina, Mikal Mayuk Nagatu River candidates in the Miam Gave Asab Obama Oiduna, Ningta Mahura Lagani. I was some Tadoko the River candidates in a Sigiman Sada Yankadi, Anova Mirep sing Hyperwapa Manglatamki. Hadana Pangtoko the River Pansite, Mikal Miamna. Secret ballot system season aduna Miamna Trinamol Congress worker Miamgi Apambasing Adugi Mami Trinamol Congress ki nominee sing the sound Tadru Mikal Mai Pakani Haina Roina Makataki Trinamol State ki Vice President Zoe Prakash Mazumadar na Fundora Kibida Organization gi oipa sound ohong mama puraktuna apaba mai kaida Sangshinabagidam Mamang Saigi August Hadi Hona cleansing the party Tharam Pangtuna Sem Saba Horakravani Anisuba Tangaki Oina Anova Trinamol Congress Mapangal Kana Lainavagidamakta Su Abhishek Banerjee Nangasigi Concert the Fundokian Su Pauks Namakatarkli Atopa Paumadana Sinagi robotic robber Handakana Mars the Ising Leramagi Kudam Tena Kredi Sinana solar system Asigi Manung the Lady Mars Red Planet
थाखिबा fully robotic oiba rover na handak nauna red planet asidi ising leiramba khudam sangdam thengna khibagi pau pirakre machina takori mars planet tongan mafam khara ising nungsit ka sunaba phibam ama leiduna punchi sing leiramba yabagi khudam phangi haibani sina da phongba journal science advances the phongdo ki buwa magi matungina sina gi robotic bureau rover sing lisingani kunga matugi mars tha da mars ta ahanba oina landing tawkhibani matam adudagi leptana robotic rover thihumagi thabak sa tharakpa loinana mars ki lemai de leiba leingoi lamgi kuthaba saruk singda mahi oibi ising saruk sing leramagi khudam phangi haina khangalakre ising saruk sing adu north amadi south pole dagi lapthok laga leiba equator gi low latitude area da lerambi haibagi khudam sapsana phangbagi pau pirakhibani makatana sinagi thiziloi sing kumna khana nainaraba matungna pigiba warepti matam sangna sinagi scientist sing mars haiba planet asida p3 gi matawgumna nungju nungsagi mawong leiba madi mars lemait asabu samudra sing leiduna isel amadi ithat nine leramgani haibasi thajaduna lakhibani asigumba thawdo si sahi billion ahumlongi mamangda soidlamgani haiduna thajaduna lakhibani masigi matungna ikhang khangawduna oirakpa ayinga sagi ohongba mana maramoiduna isingi saruk punamak phamjin khiba aduga lehori bi isingi saruk sing adu planet asigi mapan thangba koyom natragana leimai ge akan saruk sing da leikhibo oiramgani haina thajaduna lakhi adu menam thajari ba thawong sing asigi sap saba praman pinana ba madi akakna ba matam sing khangdoktuna planet asida ising leirami haibigi sap saba matam na sing madi haibangam khide adu menam handa khwai gi nauna thijin bi khongthang amada leba asigi scientist sing na mapung phana thajaba madi Mars ki evolution ki puari ti gyamna sauna ohong bama leiki haibisini tisungna zirong robot pirakpa data singkupna khana nainaraba matungda robotic robot na Mars klemai de sapsana phamjilaba unnatragana isingi laifam sing sapsana taklakpadi leithri madugi mahutta robot na laingoi lamgi kuthaba sarukta thummarang kaina leiba mafam singri talakhi mafam sing adu Mars lemagi kupthaba mati laingoi lamgi saruk singdadi hairi oborna ahan moina phonglaki ba data ra masin tumna sap yungna lupthaki ba leimai singda apik apik pa planet asiga mari leinabi ising leiramagi kudam sing tharakhiba asini masina taklibadi red planet asi matam amada thumhi yam sen bi ising soida leiramgani prithvi da leiramba samudragi thumhi sen bi ising sing asigi matawgumna planet asidasu ngasidagi sahi lak mari gi mamangda thumhi sen bi ising leiramgani haina su study gi report amada phongdorakre makasa tarakpo oina to papawmna Maheiloi Nupimacha ma hostel kada tharu yanduna siramle Andhra Pradesh ki Vijayawada district laiba hostel ka amada college ahanba sahida tamliba Maheiloi Nupimacha ma tharu yanduna siramle amaromda misi edugi matangna thijinana ba victim gi imung manungna mari lenaba singda taksingkhre hari police ki report matungina laikhidraba Nupimacha si Sri Chaitanya college ta ahanba semester tamliba Maheiloi ni ma tadigada Chaitanya College Saraswati Sodam Hostel campus ta leibani victim asigi mama pa amadi mari mata singu hostel asida thunglakre hari misi asigi mari leina victim gi imungun gi miyoisna phongdorakhibada mahana tamliba college adugi oja sina tathi tawoina tawbudigi Maheiloi Nupimacha adu masa matomda season ba phirep lawkhibo irambe yai ahanba semester gi exam da mahak zoology subject ta fail waki zoology subject ta fail oirakhiba adubu mahakna tamliba college adugi oja singna atopa Maheiloi singi mamangna tathi tawoina ngangbadagi Nupimacha adu matomda season ba phirep lawkhibani maramudura misi asigi matangna thijindana ba asumba khongthang amaromda victim asigi apokpa Srinivas na phongdokhibda laikhidrabi maki masanupi gi kada diary segaidam leiramba si singnane oi makhogi masanupi laikhidabi gi matang asi college authority na makhoida khangalakhiba leite masa khangdaba mi yamana telephone gi khangda khangalakibani madugi matuk makoina mafam madura lakhi ahanbada college authority na makoigi masanupi gi kada sangbada athingba thamki hairianisu pawsida su phongdorakli loiselakpoina ngasi phongki bo yelan pawgi editorial mem da thamjarange Susampur gi irang usi kalaktuna yumai thaba Susampur gi new lam kada leiba PT complex minister en bedena April kungani pan English ngani kungo humdori sangaduna Susampur gi miyam no kusinaga da open gym gi masang matum punam April kunga tren English ngani kungo humdogi numidang thugai duna masum thudek tuna amara thonkhre sumna thugai ye khai bedana tana mai thadok tuna ot olan khiba su yauki aduga masida sunatana minister yauna miyam gi mi pham pangthokna na ba sem sakhiba sadababna mandapta chaukuri yauna atai tharong gi posai singsu singkup sana thugai ga mai phaw thadoki tamthiraba miyoibigi list nataba thawdok singsi April kungani pan English ngani ga kungo homdoida se minister na district sida laktuna ut olan khraba
open gym asi sangaba loinana miyamgi mifum ama pangthoklagani haiduna thaurang khibagi mangoinana district sigi indigenous tribals leaders forums ITLF district sida April kungani pa English ngani kun go hom dogi pung ni pa nagi nungtul gi pung mari phawa total shutdown gi khongjang junction gani haiduna laukthok khibadagi ngan khatna thokhibani aduga ITLF na chief minister na lakadaba numita reserve amasum protected forest yona wetlands amadi century singda sathagani thaurang ni survey gi thabak tawbidana ba haijakhiba tabidi haibadagini adubo ITLF na district sigi miyam kusangaduna sangsilakli ba khongjang singa sibu asum amasum sangsin pamthokpa khongjang la haibani hauji surakpham thokpa kumgi nong suraktabadagi isingi awaba mayuknari bisigi maruiba maram singi marum umungomang kok thorakpa su ama oiribani maram sin Susampur district leiba reserve amasum protected forest yawna century amadi wetland sing tarang thamnabagi dama survey tawragani hairakpani magi atapi mafam sing nakhai singdongna si haibani masida lenga ki mayukta song thoraktuna lep ko duisibu karigino lenga ki thaurang sida thoina hena dum mating panglapam thoktabra survey tawbu yaroi haiduna ITLF khaktanatana district sigi miyam hupna lep labasu pangthok handaba ngamgadoribra lenga na paikhalakpa thaurang sigi mayukta leblak dibasibu reserve protected forest na singwigi area singda encroach tawduna lana sizinare haibanatra aduga lenga na sathagani hairiba survey sin aranma lenga ki khongthang hairabadi lenga ka poktak piba ngamba law court singi thong thilubadi yadabra masidi tawduna total shutdown tawni amasum Susampur miyam gi oijagadaba open gym gi polam sing thugaiduna thudektur mai thadokpana mangjari biskanano polam sing adugi mapu oijagadaba Susampur gi miyam natra thawong sidi makanina moral foidat pa amasum usi kalaktuna mayu mai thai habigi awdawduni haidawi yarre lamhen tuyen mapuna mak lenga na lemna tharoidabani manam tanama yaiduna taroktana ba khut thilawgadabani Malem sina computer amasum digital wall oirakpadagi pikraba Manipur su anauba ahongbasida yauksilaklaba tanjar Susampur district thaina nga lauringegi wakhal senba khara hausu phaw leirambasidi lengangna ngakthi sablaga sumthokpi hau adu hausu koina di myam paw simatang solution jarage amasum myam puna noba update ngaminasi